अहानबदा यामना मरुओइबा अपडेट खरा थमजगे मणिपुर दा नागासिंग इरांग नौना थोलकपदगी कुकी मिलिटेंट सू टोक ngarang न्यू दिल्ली दा अमुक वरी सानबा हौख्रे कुकी जो युम कयासु मै थादोक पिखरे हाइना वकतख्रे नॉर्थ ईस्ट की ललहुलुप 2029 फावबदा मुथतकनी हाइबो ओइथोकोय हाइना प्रिप्याकना फोंगतोकपिरि ट्रोंगलाउबी मिनुंगसि लैतना हातोक पिखरबा अंगांग अनिगी लैरोन तोरबुंग जीपी लमथाबुंग ग्राउंड चन्ननबा सेम साबा हौबगी सक्तमनी मणिपुरी पुलिस के कंगबूना हेरोइन पाउडर ग्राम चामगी यांखई के मरी कोनने एमडी अनिस खान कौबा मियोय अमा फगतपा ngamkhre सही कयागी ममांगदगी मणिपुरी मियाम की सेवा तौदुना लाक्लिबा मियामना थीबा फंगद्रबा असिबा हक्सांग समरी के मरफुगी मथक्ता लौखतपीदुना थीबा फंगदबगी अवाबा खरतो ओरिबा सुकोखन बिरिबा मियामना इसिंग माइबा हाइरगा खंगनबा सतुला असम राइफल्स ना इकाई खुमनबा उट्रे मणिपुरी सरकार की माइकैदगी अवांगबा थाक्ता सक खंगबीफम थोक्तब्रा महाकना मणिपुर की अवाबा तारबा मतमदा हल ओइरबा फावबा हनबा लैतना होटनजरिबा असिबु खंगबीबा अमदि पुकनिंग थौगतपीबा ओइना वाइखुगी लमचत थादोक्सी वामा अमना तौबा अमना येतपा येखाई थिनगाइबा पांबा लैबा कन्नबा चंगसिनबा इसुबु नाथाई हनबा होनबा वाइखुगी लमचत साजत थादोक मिनरसी हाइना वाखोलन मानबा अपुनबा वामा कंगलेपाकी वाफोंगलोय लमदम्बा सलामना थादोरकपा चेरोल अमना फोंदोरकली चेरोल अदुना हाई लेबाक की ओइबा थबक थोरम कयादा सरुक यादुना मांगजेल थादुना लाकली अमदी वरोइसिन फंगद्रिबा फावबा चंगसिलकपा खोंजंग कयादासु सरुक यागनी चही अहुम फारकदरोबा चिनकुकी नार्को टेररिस्टिंग ना अतमना मीतै खुनाइदा लंदारक्तुना हाटपतुप्पा नतना मियामगी मरुओइबा लंबीसिंगदा चटपा यारोइ हाइदुना थिंगलिबसे अथुबदा वरोइसिन पुरकदबनी हाइदुना लाउदुना मियामगी अपामबगी मतुंग इना लाकली लेंगांगना कन्ना होनजरबसु खुजिन थौरांग पुमनमक अरेंबा ताबगुम मियामना उरी एप्रिल थागी कुनगा मंगादा कोकोमिना सिनुना चथखिबा मियामगी वाहंग खोंगचत्ता माइके कयादगी पिसिनखिबा मेमोरेंडम की मखा तारकपा ओइना इबोय एमा सुमांग लीला संगलेन पैलेस कंपाउंड मे थागी 3 2026 की अयुक पुंग 12 पांगथोकदरिबा मियामगा खननैनबगी मियामगी वारेफ लौबगी नुमित असी अचुम्बा खोंगथांगनि हाइना लौबगा लोइनना वामाना सरुक यानबा फिरेफ लौरे वाइखुगी लमचत साजत चटपा येखाई थिनगाइबा पांबा अमदि नेकलगा पंगतौदा तौबगी वाखलोन थादोक्तुना थौरम असिबु अमदि इरैबाक कन्नबगी चंगसिलिबा इशू असिबु नाथैनबा होनबगी महुत अदोमसु इरैबाक इफुरुफ कन्नबा इशू असिगी वरोइसिन थीरिबा असिदा याउसिन बिदुना कोकोमीगी थौरम असी माइ पाकनबा होनमिनबा सरुक यासिनबा तंगाई फदे लेंगांगनसु अथुबदा वरोइसिन पुरकनबा होनबियु हाइना चेरोल असिना मखा तारी TNL na bomge ate कन्डेम तौरख्रे ngase युपुंग अहुम तारकपा द्वाइदा कुकी मिलिटेंट सिंगना न्यू हेवन विलेज ता थरखिबा बोंगे अटैक अदुगी मतंगदा तांखुल नागालोंग TNL ना कनबा मवोंगदा यानिंगदबा फोंदोरख्रे थौदो अदुगा मरी लैनना कंबाइन फोर्स ना उखरुल डिस्ट्रिक्ट की तोंगान मफम सिंगदा कॉमिंग ऑपरेशन चथख्रे स्मार्ट पोल राइस मीटर पानबना मई हेना चटप्रा येंगसिनगनी चेयरपर्सन मणिपुर मरुओइना इम्फाल अमसुंग अकोइबदा नौना सिजनरिबा स्मार्ट पोल राइस मीटर असिना हानादगी मई चटपा हेली हाइबा कंज्यूमर सिंगी कंप्लेन रिव्यू तौगनी हाइना मणिपुर इलेक्ट्रिसिटी रेगुलेटरी कमीशन की चेयरपर्सन हाउबम इबोपिसंगना फोंदुरकली वाफम असी मणिपुर इलेक्ट्रिसिटी रेगुलेटरी कमीशन असिंदुना मणिपुर कुमजा 2026 अमसुंग 27 ता MSPCL अमसुंग MSPDCL गी चनगदबा इलेक्ट्रिसिटी टैरिफ की मतंगदा चिंगमैरोंगदा लैबा क्लासिक ग्रांडेदा ngasi पांगथोकिबा पब्लिक हियरिंगदा इखोइगी पाउचे असिना हंगबा वाहंगी पाउखुम पिरादुना फोंदोकिबनी मांगना मखाताना हाई नौना पालिबा स्मार्ट मीटर असिना कंज्यूमर अमगी मई सिजनबगी पैटर्न अदु खंगदोक्तुना डेटा सेंटर अमदा खोंगतलगा मई हुरानबा यादना ममौंगदा सेमलकपनी मसी पानबदगी मई हेना चटली हाइदुना कंज्यूमर सिंगी माइकैदगी डिपार्टमेंट कंप्लेन तौरकपा लैरे हाइबा कंप्लेन असिगी मतंगदा रिव्यू तौरगा स्मार्ट मीटर ना पीरिबा खुदोंचाबा अदुसु मियामदा खंगनबा होनगनी हाइखी ngasiगी थौरम अदुगा मरी लैनना महांगना हाई इलेक्ट्रिसिटी की सर्विस प्रोवाइडर ओरिबा MSPDCL ना अमसुंग MSPCL याउना कंज्यूमर अमदी स्टेक होल्डर सिंगना पुंदुना चथरिबा हियरिंग असिना फाइनेंशियल ईयर 2026 अमदी 2027 की इलेक्ट्रिसिटी टैरिफ असि लेपकनी हियरिंग असिदा सर्विस प्रोवाइडर सिंगी माइकैदगी पुथोकपा टैरिफ स्ट्रक्चर सिंग कंज्यूमर सिंगना यानिंगनी नत्रगा यानिंगदे हाइबा अदु येंगलगा नाकलनिगी वा तारबा मतुंगदा कमीशन असिना रेशनल ओइबा टैरिफ अमा सेमदना ऑर्डर इशू तौरगा स्टेट असिदा चथगनी हाइखी मांगना हाई हियरिंग असिना टैरिफ लेपगी खुदोंचाबा पीबगी मथक्ता सर्विस प्रोवाइडर सिंगना पीरिबा सर्विस सिंग असि करी नो चार्ज कया लवी अमदी करी खुदोंचादबा मायoknari हाइबना चिंगबसिंग कंज्यूमर सिंगदा खंगनबगी फंपाक अमा पीदुना नाकलनिगी मरक्ता हेना थाजनहनबगी लंबी अमा पीबा ngमगनी हाइखी पर्शियन गल्फ असी फॉरेन लेबाक सिंगना तौनिंगबदा तौबा याबा फंबाक अमा नते ईरान प्रेसिडेंट
ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯂꯧꯈꯠꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯄꯔꯁꯤꯌꯟ ꯒꯜꯐ ꯑꯁꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ ꯐꯝꯕꯥꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯔꯁꯤꯌꯟ ꯒꯜꯐ ꯅꯦꯁꯅꯦꯜ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁ ꯑꯦꯀꯥꯎꯟꯠꯇ ꯄꯣꯁꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁ ꯑꯦꯀꯥꯎꯟꯠꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄꯔꯁꯤꯌꯟ ꯒꯜꯐ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯣꯔꯦꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯕ ꯐꯝꯕꯥꯛ ꯑꯃ ꯅꯠꯇꯦ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟꯇꯤꯒꯤ ꯃꯪꯐꯗ꯭ꯔꯕ ꯁꯤꯝꯕꯣꯜ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯄꯔꯁꯤꯌꯟ ꯒꯜꯐ ꯌꯥꯎꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯗꯥꯡ ꯏꯔꯥꯟꯅ ꯒꯥꯔꯖꯤꯌꯟ ꯑꯣꯏꯗꯨꯅ ꯃꯊꯧ ꯇꯥꯕ ꯄꯨꯝꯅꯃꯛ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ, ꯃꯈꯥ ꯇꯥꯅꯁꯨ ꯂꯧꯈꯠꯈꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯌꯥꯎꯅ ꯏꯅꯔꯖꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯌꯥꯎꯅ ꯄꯔꯁꯤꯌꯟ ꯒꯜꯐ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗꯁꯨ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯦꯚꯦꯜ ꯐꯣꯔꯁꯅ ꯑꯍꯤꯡ-ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯊꯧ ꯇꯥꯕ ꯊꯧꯗꯥꯡ ꯂꯧꯈꯠꯄꯕꯨꯁꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯅꯦꯚꯦꯜ ꯐꯣꯔꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯃꯔꯁꯤꯌꯦꯜ ꯔꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯦꯔꯤꯇꯥꯏꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯐꯣꯔꯁꯁꯤꯡꯅ ꯕ꯭ꯂꯣꯀꯦꯗ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯈꯣꯡꯒꯣꯏꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯔꯁꯤꯌꯟ ꯒꯜꯐꯇ ꯊꯣꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯖꯤꯌꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯕꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯇ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯄꯣꯔꯠꯁꯤꯡꯗ ꯌꯨꯑꯦꯁ ꯅꯦꯚꯤ ꯐꯣꯔꯁꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕ꯭ꯂꯣꯀꯦꯗ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯌꯨꯑꯦꯁꯅ ꯐꯥꯖꯤꯟꯈꯤꯕ ꯏꯔꯥꯟꯒꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯁꯤꯡ ꯑꯗꯨ ꯀ꯭ꯔꯨ ꯃꯦꯝꯕꯔꯒ ꯀꯣꯟꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯁꯥꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝꯗ ꯍꯥꯏꯖꯕ ꯉꯔꯥꯡ ꯇꯥꯡ 30 ꯑꯦꯄ꯭ꯔꯤꯜꯒꯤ 2026 ꯁꯒꯣꯜꯁꯦꯟꯗ ꯃꯈꯥꯗ ꯁꯍꯤ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯕꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯃꯁꯨ ꯑꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯏꯆꯥ ꯑꯅꯤ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯆꯥ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯏꯆꯥ ꯌꯥꯏꯁꯅꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯈ꯭ꯔꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯅꯕꯒꯤ ꯑꯌꯥꯕ ꯅꯤꯖꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯩꯆꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯐꯝꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯩꯉꯥꯛꯀꯤ ꯃꯤꯔꯦꯟꯁꯪ ꯃꯣꯛꯇ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯄꯥꯡꯊꯣꯛꯇꯕ ꯃꯤꯔꯦꯟꯁꯪꯗꯒꯤꯗ ꯂꯧꯊꯣꯛꯇꯕ ꯌꯥꯔꯛꯂꯣꯏ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯣꯉꯥꯟꯅ ꯉꯥꯛ-ꯁꯦꯜꯂꯒ ꯊꯝꯃꯤ꯫ ꯇꯥꯖꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯄꯥꯝꯕ ꯃꯇꯝ ꯑꯃꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯒ ꯍꯦꯛꯇ ꯄꯣꯈꯥꯏꯍꯟꯕ ꯉꯝꯕꯅꯤꯅ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯊꯤꯡꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅ ꯏꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯕꯣꯝꯅ ꯑꯃꯨꯛ ꯀꯥꯞꯈꯥꯏꯔꯛꯄꯗ ꯊꯦꯡꯅꯒꯗꯕ ꯃꯄꯥ-ꯃꯃꯥ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤꯗꯃꯛ ꯊꯋꯥꯏꯕꯨ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯤꯕ ꯃꯩꯇꯩ ꯑꯊꯧꯕ ꯑꯊꯣꯏꯕꯤꯁꯤꯡꯗ ꯂꯥꯛꯀꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡ ꯊꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯤꯌꯥꯝꯗꯒꯤ ꯅꯤꯖꯔꯤꯕ ꯌꯥꯊꯪ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯂꯨꯝꯅ ꯂꯧꯕꯤꯔꯒ ꯃꯥꯡ-ꯇꯨꯡ ꯑꯣꯏ-ꯌꯦꯠ ꯀꯨꯞꯅ ꯈꯟꯊꯕꯤꯔꯒ ꯄꯤꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯄꯥꯎꯇꯥꯛ ꯏꯟꯖꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯉꯥꯛꯅ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯤꯟꯕꯤꯔꯤꯕ ꯍꯌꯦꯡ ꯇꯥꯡ 2 ꯊꯥꯡꯖꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯂꯧꯕꯤꯔꯒ 3 ꯃꯦ 2023ꯗꯒꯤ ꯍꯧꯔꯛꯄ ꯈꯣꯡꯖꯪ ꯑꯃꯁꯨꯡ ꯏꯆꯥ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯊꯣꯛꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯃꯈꯨꯔꯥ-ꯃꯇꯣꯟꯁꯤꯡꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏꯗ ꯂꯩꯕ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯜꯂꯤꯕ ꯂꯝꯊꯥꯕꯨꯡꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯕꯕꯥ ꯏꯃꯥ ꯑꯅꯤꯒꯤ ꯑꯌꯥꯕ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯌꯦꯛ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤ ꯑꯃꯗꯤ
ꯏꯍꯧ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯊ꯭ꯋꯥꯏ ꯀꯠꯄꯤꯈꯤꯕ ꯑꯊꯧꯕꯁꯤꯡ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯆꯩꯅꯥ ꯈꯪꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯡ ꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ NRC ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕ ꯁꯥꯐꯨ ꯑꯁꯤꯗ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯀꯣꯛꯅꯣꯟꯅ ꯍꯥꯏꯖꯔꯤ꯫ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯃꯥꯂꯦꯝꯉꯝꯕ ꯑꯣꯏꯅꯥꯝ